Prime Minister Narendra Modi amadi senior leaders Singa tongan-tonganba midyengda Punna thabak touminnaduna Manipur gi Tangdu Leitaba Amuk Hanna Puraknaba Khannaba Houre haina Chief Minister Nongthombam Biren phongdorakli. Wafam asi ngasi Laxman Prasad Acharyana Manipur gi Governor oina ahenba charge punabagi pangthokpa wasak laubagi thoramda Chief Minister Nongthombam Biren paumi singda phongdokhibani. Impal gi Rajbhavan da pangthokpa thoram aduda paumi singna hangba wahang amagi paukum piraduna Chief Minister Nongthombam Biren hai handak mahaki Delhi khongchad aduda Prime Minister Narendra Modi amadi party gi senior leaders Singa loinana Manipurda Tangdu Leitaba hanjilaknabagi matangda kupna khanaki. Maduda irang asi loisinduna miyam mahusagi punsida lainabagi damak tongan-tonganba midyengda thabak taunaba khana nainaki. Madugi khongthang ama oina Manipur gi anoba Governor hablaktuna peace mission gi thabak asi haubani. New Delhi da lairiba luchingba singnasu Manipur gi Tangdu Leitaba lagnaba khonabada ahenba mityeng thamle loinana starasi gi sotharaba sarmilon gi fibam asi khena chapkanabagi matangdasu handaki Delhi khongchat aduda senior leader Singa Punna khanabagi khudong chaba lauki. Chief Minister Nongthombam Biren makatana hai handaki union budget aduda Manipur gi oina asa chauna thamba yai budget aduda youth empowerment ki mafam ama chauna piri maduda naha crore mari romda thabak pinaba pandam thamle union budget aduda Women empowerment amasung infrastructure development ki matangda achoba saruk amasu yauri infrastructure develop toba haibasi thabak pinabagi achoba lambi amane masi pumnamak sarasigi oinadi afaba khudamne aikoi politics toba matamda issue da yumpham oiraga taunagumsi mafam chabada politics taunaduna punna chatminasi anoba governor ama hablakpa shina Manipur gi Tangdu Leitaba hanjilaknaba khonabada chauna mateng oiragani khali Ngasidagi haugadoriba Manipur Legislative Assembly session asida mahaki kalik khara official oina suti laukre masi official oiba maramna aikoi khudimakna yafam tu haina su Chief Minister Nongthombam Biren makatana paumi singda phongdokhi koi peace emphasis piri the honorable senior leaders mayam dugishu thuna peace langnaba madugi different angle da koi honasi haiba dagi huji anoba governor honorable governor laiba acharya magishu adugi peace ki mission ni pelais aduna adagishu senior sing party president yauna honorable pm yauna pam bisi athu matamda lamdam sida santi hanjalaknaba emphasis species haibaduni aduga loinana economy da kari da leiriba sothariba mayam se chawkhanaba honaba adugumbagi du da ayamba hanan andagi budget sida yamna expect away ai sida da khoi youth empowerment gi yam phajana yauri karor mari moki maya da youth sing job create taunanabagi provision yauri women's empowerment gi yauri adug loinana infrastructure da thaina pirakrajane no infrastructure pirakwa je dum employment lakadoini generate takodoini aduna yam positive sign ena lokse ado khoi gi site ta khoi naiba khoi unity laisi akhoi unity leitraga de khoi kanok torponga moe issue du da di politics onugumje aduga politics tawba yam pham da politics onaba aduga issue based da di politics onada ba khoi masen punna sanminaba ai sem khatang appeal tawjani